ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯄꯀꯧꯔꯥ ꯑꯃ ꯊꯣꯡꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯌꯣꯟꯕ ꯆꯥꯡꯈꯪ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯑꯃ ꯉꯧꯕ, ꯀꯨꯝꯁꯤꯒꯤ ꯌꯣꯡꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯅꯧꯕ ꯉꯁꯤ ꯐꯨꯜꯂꯇꯣꯗꯣ ꯂꯧꯔꯤ ꯁꯦꯝꯃꯒ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯥꯏꯅ ꯕꯖꯥꯔ ꯆꯠꯂꯨꯕꯅꯤꯅ ꯀꯦꯕꯒ ꯁꯪꯗ꯭ꯔꯦ꯫ ꯐꯨꯜꯂꯇꯣ ꯕꯖꯥꯔꯗꯩ ꯍꯜꯂꯛꯑꯒ ꯏꯆꯥꯅꯨꯄꯤꯅ ꯂꯣꯏꯔꯝꯃꯦ, ꯃꯨꯛꯕꯥꯡ ꯇꯧ ꯍꯥꯏꯅ ꯆꯥꯔꯤꯅꯤ꯫ Ini pokoknya. Ini pokoknya tuh nggak hatra. Jauh dia. Kau hau doi na hau kerawan. Ambil. Ima tin miyam kare chu agor pambi de lag na mangona tawisi yam.
ꯍꯥꯎꯏ ꯁꯤ ꯌꯣꯡꯆꯥꯛ ꯑꯅꯧꯕꯅ ꯑꯃ ꯍꯥꯎꯕꯅꯦ ꯑꯉꯧꯕꯅ ꯑꯃ ꯍꯥꯎꯕꯅꯦ ꯏꯁꯥꯁꯦ ꯋꯥꯔꯨꯕꯅꯤ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯁꯤꯟ ꯌꯥꯗ꯭ꯔꯦ ꯀꯥꯏꯅꯣ 그냥 하고 누구래? 오빠 나이 này anh nó cũng không này đi tiếp tục 자, 로슬라지라. 지금 잘 로슬라게 가로. 지나신 시기 잡을로 제래. 그러나 시기 냐제 pakora thong bu chu hawi ango bu chu hawi yongsak so no bani na hawi do ngasi di mata ngasi da lu senja